आकाशवाणी इम्फाल Nganthoi पाव पाजरी अहानबदा मरुइबा पाव मुख्यमंत्री नोंथोंबम बीरेन सिंह ngasi numit yungba matungda Manipur International Textile Expo Manitex 2022 Imphal East ke Nilakuthi da leiba urban hatta haudoklagani Raija sida pokso case masing hengelakpada Social Welfare Mantri Haikam Dingo na nungnangba phongdokli Manipur da COVID vaccine dose punna lakh 38,000 chatet humputaret kapkhre naba pharakpagi sang sada Manipur Dasmik Mari Mangani amasung Sikkim khongsa ki ngasi aroiba numita Rashtrapati Draupadi Murmuna nupi entrepreneur amasung self help group ki lusing bi kya ga unaduna wari sanagani मुख्यमंत्री नोंथोंबम बीरेन सिंह ngasi numit yungba matungda Manipur International Textile Expo Manitex 2022 Imphal East ke Nilakuthi da leiba urban hatta haudoklagani ngasi dagi horaga tha asigi taramari phawba sathagadaba expo asi raijagi textile commerce amasung industry vibhag ki makhada Directorate of Handloom and Textile Manipur na sinbani Manitex pangthokpagi maroiba pandamdi raija sigi khutsa haibagi pothok sing miyamda uthoknabani thoram sida Imphal East ki mega handloom cluster haudokani Moirangi Craft Handloom Village ki jatra su hungani thoramasi gi saruk amo oina National Handloom Development Program gi makhada DBT gi khuthangda Aadhaar bank account sing da link tawraba fisabi sing da sel gi tengbang yenthokani Fashion Week pangthoktuna raija sigi oiba pothok sing chawkhat hanaba su honagani kumsi sahi gi Manitex Expo da mileba ki stall tara lebak sigi tai raija singi stall tara yauna punna stall sama kunmari hangdokani thoramdu da textile commerce amasung industry mantri Nemsa Kipgen, Manipur Vidhan Sabha ki Adyaksha T.H. Saitabarta, Power Mantri T.H. Biswajit Singh, KFNPD Mantri L. Susindro Maitei amasung MLA kya saruk yagani. Manipur Tourism Chawkhathanaba Campaign Experiencing Manipur Sangai Festival 2022 Mukhyamatri Nongthomam Biren Singh na hudokre. Sangai Festival ga mari lena na hudokpa campaign asi festival manungda lamkoiba lakpa singbu hena pungning chingsinaba hotnabada khanaba milyang sangnabani. Mukhyamatri na hai Manipur Sangai Festival Raija sigi mafam 12 da pangthoknaba sem sare kumsi sahi gi Sangai Festival asi amato oiba wakhalon da pangthokpa festival ni festival asi Raija sigi tongan ba jati kanglup singi marakta amato oinabagi pandamda tongan ba mafam sing da pangthokani festival asi da ambassador amasung foreign diplomat kya marum lakani haibagi thajaba pirakle maram aduna miyamna lakadoriba miyoi sing asibu taramna okpi bagaloina na aikhoigi miyok misan phajabadu utnaba honagadabani haina mukhyamatri na phongdokhi Pokso Act 2012 satna hanba haibasigi matangda nongmagi oiba raija thaki consultation mefam hauzik Imphal gi City Convention Center da pangthokli High Court of Manipur na sinba thoramasida High Court of Manipur gi Chief Justice Sanjay Kumar Singh Social Welfare Mantri Haikam Dingo na singba saruk yari thoramdu da Sri Dingo na hai raija sida punna pokso gi case sa mohum phuma thoi thengnare pokso case masing hengelakpada nungnangba phongdokladuna mantri na hai Matamgi matung ina anoba technology sing siznarakpa mobile internet ki khuthangda phataba kya khanglakpa thaksi khasi watpa nisa siznaba amasung mama mapa oiba singna masa singbo hakthengna na yengsinbiba watpana singbadagi samajda sigumba sexual abuse ki case kya hengelakli masi matam sana thengnabagi damak police NGO amasung lanai lup singna punna thabak paikhat minabagi tangai fadaba lei Khanani nabagi thormasi session ani thokna pangthokani session ani makta akhang hekya na poksogi matangda wangangani Namdulong Football Club amasung Gaidimjang Young Association ngasi 13 suba Jadonang Memorial Football Tournament ki final da thengnaragani match asi Khuman Lampak Main Stadium da numidang pung 3 taba matamda sanagani loisinbagi tharomda Mukhyamatri Nongthomam Biren Singh Water Resources Mantri Awangbau Niumai Tribal Affairs Mantri Letpau Hawkip Social Welfare Mantri S Dingo Rajya Sabha ki MP Maharaj Leisem Basana Jawba, MLA ki Ais Joy Kisan, Jamhenglung Panmai amasung Hill Area Committee ki Chairman Dinganglung Gangmai saruk yagani. Tharomdu da mana mathum su yenthokani. Jeliarong Football Association na sinba tournament asigi ngasi loisinbagi tharomda entertainment cum exhibition match oina Jeliarong Film Forum Manipur amasung Moneywood Club Manipur sanagani. Manipur da COVID vaccine dose punna lakh 38,000 chatet humputaret kapkhre masigi manungda ahanba dose ki lakh 13 1,093 chatruk nifutaret ani suba dose ki
1,13,930,300 yauri precaution dose gina 2,2,9,800 kapkhre ngarang covid ki anoba case ahum thengnakhi aduga positive oinamba mioi ama naba phakhi masiga loinana hojik raija sida covid ki active case 38 leiri naba pharakpagi sang chada 39.9 ne apunba positive case 1,19,995 gi manungda 1,19,938 kulumdoi naba phakre tabiri pa pause akasmani Imphal dagini Pradhanmantri Narendra Modi ngasi Himachal Pradesh ta chatkani Pradhanmantri na Sundarnagar amasung Solanda Mikhal gi rally sing da wangangani Mandi Zilla gi Vidhan Sabha Kendra 38 ki BJP gi Mirep Singh Thoramdu da saruk yagani masigi tungda Pradhanmantri na Simla Lok Sabha Kendra thaki rally da su wangangani BJP na Himachal Pradesh ta ahongba kaya puraknaba pandam thamli Saukat Thorangi thabak kaya da Kendra Sarkar na akhanaba mityeng thamduna thabak paikhatli Amarom da Congress na hairi mafam adugi miyamna BJP gi sarkar asibu hongdoknaba sap yungna khalle mafam aduda BJP sarkar na Saukat Thorangi thabak sing asi maming khaktagi oina paikhatli haina su Congress na maral sikhi Rashtrapati Draupadi Murmu gi numit nini gi Sikkim khongchat ki ngasi aroiba numita Namchi Zilla gi Sardham Mandir da Rashtrapati na chatkani mahang ngasi nupi entrepreneur amasung self help group ki luchingbi kya ga unaduna wari sagani Rashtrapati na ngarang Sikkim gi konunggeng tokta Kendra amasung Rajya Sarkar na paikhatpa haksel siksha lambi thongna jingba tongan ba project sing jatra honki amasung sangakhi Srimati Murmu na Nongchup Bengal amasung Sikkim gi Rangpo samnaba National Highway 10 gi Atal Setu sangakhi Rashtrapati na Pradhan Mantri Jan Vikas Karyakram gi makhada kha thangba Sikkim da Ganju Lama Girls Hostel sangakhi Rashtrapati na East Sikkim da National Institute of Technology sanaba Namsi dagi Virdhang samnabagi lambi District Hospital na singba sanaba jatra honki Tourism Education amasung haksel gi lamda tongan ba project sing sangaba aduda pen ba phongdokleduna Rashtrapati na hai Pradhan Mantri Narendra Modi gi lusing makhada Kendra Sarkar na awang nongpok lamdamda ahenba mityeng changli Bharat ki amata oibagi wakhalon adu na honana ningsingbaga loinana miyam gi matengga loinana samesya khudikmak waroisin puraknaba honagani haikhi Delhi da nungsit sengdabagi sang hengelakpadagi Sarkar na primary school sing amadi class sing ngasi dagi thingjinaba warep laure paugi mifam amada wafam asi lauthokladuna Mukhyamantri Arvind Kejriwal na hai darkar leirabadi lebaki konung asida odd even scheme chanhanaba Sarkar na khanari Himachal Pradesh amadi Gujarat Raija Vidhan Sabha gi Mikhal gi vote khombagi thabak kan khalakli Gujarat Mikhal gi han batangka ki notification ngasi thokle Raija aduda December ama amasung December 5 da tangkak ani thokna vote hadanagani Himachal Pradesh da su tongan ba rajniti dol singgi lusingba singna makhoi gi mirep singgi damak akanba maong da vote khomli BJP amadi Congress ki mukok thongba lusingba kayana Mikhal gi mitin singda wafam kaya gi matang da amana amabu maral sinari Kendra gi Mantri Nitin Gadkari amasung Uttar Pradesh ki Mukhyamantri Yogi Adityanath na ngasi Raija dugi mafam kaya da pangthokpa Mikhal gi rally singda wangangani AICC gi General Secretary Priyanka Gandhi Badrasu Kangra Zilla da pangthokpa rally da wangangani Raija animakta December 9 da vote masing thigani 33 suba Pravasi Bharatiya Divas Convention thoramda Guyana gi Rashtrapati Dr. Muhammad Irfan Ali na athoiba mithung oiragani Madhya Pradesh ki Indore da mathang sahi gi January 9 dagi 10 phawba convention asi pangthokani Mapal Thoram Mantraloy gi pauna hai Australia gi Member of Parliament Janeta Maskaran Hasna Youth Pravasi Bharatiya Divas thoram gi guest of honor oina saruk yagani Pravasi Bharatiya Divas asi sahi ani khudingi pangthokpani masina mapan leibakta leikhiba Bharat masasinga leba asigi hena mari sesin hanaba pangthokpani Aroibada maroiba paw amuhanna Mukhyamantri Nongthombam Biren Singh ngasi nubiyungba matungda Manipur International Textile Expo Manitex 2022 Imphal East ki Nilakuthi da leiba Arban Hatta hawdoklagani Raija sida pokso case masing hengelakpada Social Welfare Mantri Haikham Dingo na nungnangba phongdokli Manipur da COVID vaccine dose punna 1,92,53 chatret humputaret kapkhre naba pharakpagi sang chada 49.4 ni amasung Sikkim khongchat ki ngasi aroiba numita Rashtrapati Draupadi Murmu na nupi entrepreneur amasung self help group ki lusingbi kaya ga unaduna wari sanagani Paulo Izare